Positive attitude amana adombu successful oihenba ngamgani haiba natte. Positive attitude amana adombu successful oihengani haibani. Aikoigi attitude hongdoktuna aikoigi punsi hongdokpa ngamgani. Adomgi attitude positive kayam yamna oibage haibadi positive attitude questioned kayam wangbage haibase Roger Fritz na iva The Power of a Positive Attitude hariba lyric asidagi khangminase. Madu khangdringaida negative attitude na kari ohelakpa yabage haibadu hana khangminase. Chekchindaba khangandaba fattaba thokdoksingdi honghanba natraga thokhandaba ngammoi khanba. Atopabu singthanadaba tanba overconfidence asina chingbasing negative attitude na ohenba ngamgani. Adudi adomgi PAQ haibadi positive attitude quotient khangnabagidama question sing asigi mark pibiu. Sung oidaba haibadi never oiragadi mark 1 pibiu. Tang na oiba haibadi seldom oiragadi 2 pibiu. Sometimes oiragana 3 pibiu. Usually oiragana 4 pibiu. Always oiragana 5 pibiu. Pukchel singna mark pibiu. Ai failure dagi thuna recover toba ngami. Adomgi mark pibiu aigi supirage. Aigi phangnaba hotnariba personal goal lay. Adomgi mark pibiu aigi supirage. Aigi pandamda aigi progress yengsilli aduga hongba mathau tabasing hongdoki. Ai munna khantaraga decision lawi. Atopa miyoidagi afaba ideas mayam phangi. Ai kari khangba mathau tabage haibasi migi mateng yaudragasu khangba ngami. Aina tauge yakraba thabaktudi remind taunade. Pessimist oiba miyoibu thuna detect tauba ngami. Aina personally pamdaba mi oirasu makoigi explanation di tai enjoy tawi. Phaniyam yaningdrasu aidi khangi. Mark piba loiraba matungda total score puthokpiu. 40 plus score tauragadi adom strong positive attitude lay. Masina adom leader ama amasung co-worker ama oiba yagani haibagi thazabadu pigani. 30 to 40 score tauragadi adom normal positive attitude lay. Masina adomda yamna kanagani amadi atopa miyoisingbu afaba romda humlaga pugani. 20 to 30 score tauragadi adomgi attitude unpredictable oi. Masina relationship ta amadi thabakta confusion lehengani. 20 gi makha score tauragadi adom negative attitude lay. Masina relationship amadi thabakta confidence lehaloi. Aduna haujikti adomgi positive attitude quotient khangle. Fagat hanba mathau taba area sing fagat hanbiu. Positive attitude hengat hanbiu. Hanadagi hena faba punsi ama oibiu. Mayam pumnamakpu tagatchari.